Lamdam asida ngasi mayoknariba Echao asi natural calamity natte man-made calamity amani Echao asigi daita pumba ithai barrage amadi flood management anina daita pugadabani haina veteran politics O.Joy na phongdorakli wafam asi ngasi kawada leiba mahaki mayumda pangthokkiba pawge mifam amada phongdokkibani mahakna makha taraduna lamdam asida oireba topography asina maram orega ngalingai matamdagi hauna Echao kaya mayoknaduna lakhre amadi masidagi kanaba amadi kananaba Manipur statehood fanglaba matung ikui kuidina the Manipur flood plan joining act 1978 haiba state law ama siamduna state asina mayuk ngariba Echao gi awaba sing konanaba honaduna lakli adubu lamdam asigi phamnaiba luchingba kayana haireba ek asibu ngakna chattaba amadi matam chana paikhattaba na thabak sing asi maru oina torel singi torban yangshinba toren marin sing tengba khaknatana lairiba river basin amadi river system khudima yangshinduna ithai barrage na thengduna thamleba lautaki ising matam sana thadokkhidaba sing asina Echao asi thongnabagi achowa maram amasu oiri hojik nongju tha yaudringai mamangda sumna Echao tholabadi nongju tha matamdadi kamdogani Echao ge phampham thokpa funching India lengakna pithaba khaknatana jal jibal mission amadi smart city na singba scheme singi Makada lupa kod chamri humpurom lokhiba turen marin tengnaba torban sing semjinanaba senpham kaya kaithokpa leikraba su karana su karisu khangdana ngasi fawa Echao mayoknaduna leiri maram sing asina leiriba imung kyada hena awaba pideba Echao asigi daita pumba ithai barrage amadi flood management department anina pugadabani haiki masida natana ngasi praja mayamna pamleba si Echao tholaga relief camp ki folam phangbadu natte sei khodingi mayoknariba Echao asigi solution ama purakpaduni relief ki kaithadakliba senpham adudagi flood na mangkhibana hena yami haibasi khangadabani haikibaga loinana mawang matam singda kum amagi nongju thaga mangoina na leiriba mari leinariba department singi thongmi sing tanaduna officer sing fawba hing nongthel naidana field da thabak torokhi adobo ngasi leiriba department gi officer amatana leiktabugom leikhiba matugi fal amani haina so makhatana phongdoki yagrale kongbutulen hairo chandanadi hairo chandanadi thalaga pantingali kanan thawoide flood plain and zoning ema yade asigumba river torrents hai je ek nu tawdan ne adu kanan yade yadam to dum chali kanan tawi mantin tawi kanan tawi mln tawi kanan tawi government tawi adu mi atai nu to bo ragadi adu siro khine ba adai di lekai ji adu third plain zoning act loina na mayam sangna akui masagi natural nala mayam akui khosin ni nala mayam to ga yam dai akui yam lam da akui ro sing tamo di la video mo you see akui sing kai bro adu kai di no se isum na tum akui ngon je sai bok le mo sing tamin ne it is now flooded why because sing kai di abu nala ni sing tamin ne nala ni sing tamin jam kai winter bok jata ki dai because all these water basins and water system are not functioning because of the negligence of the government. Sarkar ji thawai daba khang daba. Abarong the ignorance by I may say I may call it the ignorance of the government.